Manipur dagi lut Toukhiba Khutshu-Khutlai sing general election pangthoknabagi sem sariba Bihar Yourakle Haiba Wapham National Investigation Agency NIA na Khangba Ngamkhre Hairi hiram asigi matangda National Digital News Platform ama oiriba ETV Bharat na file tawrakiba report amana hairi NIA na Manung hutna chathaba thizin humzin bagi thabakta Manipur amasung Nagaland dagi Bihar tamna Khutshu-Khutlai kaya marum smuggling tawre haiba Wapham khangba ngamle hairi kumjali singani kun mari ge smuggling case amaga mari leinana accused oiba Bihar ge Vaisali district ta laiba Sandeep Kumar Sinha allies Chotu Lala Kaubamioi amagi yumda handakta NIA na thiba humagi thabak chathaki maduda 9mm gi pistol ama 9mm gi live round maru taranipan pistol gi magazine ani double barrel 12 bore gun ama 12 bore gi live round maru kuntra manga sale oina lupa lak mari listing kun mathoi amadi atai maru oiba machak mathum kaya amasu fagat pangam khi hairi NIA na chathaba kumjali singani kun mari gi arms smuggling case amagi Thizin humzin bada Sandeep Hairiba miyoi asi case asida mapung oina chenariba Vikas Kumarga yamna naknaba misakni haibasi khangba ngamkhibaga loinana trafficking gi thabak thoramda achoba thodang lawi haiba Wapham asisu thizin humzin ba adudagi khangba ngamle hairi Manipur dagi lut Toukhiba Khutshu-Khutlai kaya marum Bihar Yourakle haibagi oithokpa chaungna leiri haina security official amana phongdorakli